ngasi oina hangam hegle ko hangam sisu ai hayeng cha den ko ai oina ko ana imana kenu gumba cha da kan do di kang ji buya ka jamna loi re po the ko da logi adu si se loi ra kan da ne kenu haidi amu thara khini da no hangam gumba thara pa adu kan da ne moi na hawdo ni ko hangam sing ba ra ni da na de Good morning everyone, welcome back to my channel. Kurumjari kuzu jangbai namaste. Aduga ngasi ki video se ai kena taru ni ko yum lo salu bani ngasai ke kena tahu ba ido nongini leitar kadi ai do yum da leido bo man de bo ko ai do karai do man chat ka do bo male yum tha do ga numini na traga humni bogi ko duna yum khra lo salamini hadi potai thaba mayam do sing charam ge duga kaino do lei thabado adu su sing charam ge na tradi halak pada sigi ni na trane aduna ne duga ngasi lo san ge aduga ai do kaino khang de ngang na handi ki ko yamna mood off oira kaino khang di wa kham ta ngang ning de bo ko mar ta tau dai ne ko mi loi ne ba ai tom na ten khal de ko wa ke ngang ning da ga tawang khang de bi dum lei bo do du ba ne tawe bo ko aduna ai do ngang video thagat ka do boram ni ko do ngang thagat tre aduna ngasi oina thagat lagi ko aduga nahan gi kanu da setafil gi kanu hangam ba do aina ama leire ko nahan do sisini ko setafil DAM ibase ko sisine ina sine se aduga face wash hangam ba do oily skin cleanser hangam ba do na sisini ko oily skin cleanser sisine aduga macha macha dum leine ko aina ID yum da su kay ID yum thado ga su chatpa kanu to bani na puthok pusin do da nuai da ko si macha sina adune si khakten ko ina sen nei se aduga tobam chu khang de ko jikan je aduna ai kanu to ke kadoni class su haudi haurabani ko khoi ki kanu ge 4th semester ge do khoi hoji kanu gi suti lebe ko durga puja to gi class to dribo ko nungsa su kanu to de thonau kanu to bani ne ekta nu he ngam ba ko nungsa ekta chang e ko duna ne
ꯑꯩꯗꯣ ꯍꯥꯟꯅ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯝꯃꯦꯕꯀꯣ ꯃꯥꯏꯁꯦꯀꯣ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗ꯭ꯔꯤꯁꯦꯀꯣ ꯍꯧꯖꯤꯛ ꯍꯣꯏ ꯗꯥꯛꯄꯨꯗꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯎꯔꯤꯡ ꯊꯨꯡꯉꯝꯕꯗꯣ ꯑꯗꯨ ꯌꯦꯡꯍꯟꯒꯦꯀꯣ ꯅꯥꯀꯟꯗꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯗꯣꯛꯇꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯇꯥꯐꯤꯜꯗꯨ ꯁꯤꯖꯤꯟꯅꯧꯗꯅꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯒꯤ ꯐꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯅꯝꯗꯤ ꯈꯔ ꯅꯝꯃꯦꯕꯀꯣ ꯁꯦꯇꯥꯐꯤꯜꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄ꯭ꯔꯗꯛꯁꯤꯡꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯗꯤ ꯐꯩꯗꯅ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯔꯦꯗꯅꯀꯣ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦꯕꯀꯣ ꯁꯤꯗꯀꯣ ꯅꯨꯡꯁꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯌꯥꯛꯈꯩ ꯁꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯈꯔ ꯂꯩ ꯇꯥꯔꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ ꯁꯤꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯍꯦꯛ ꯂꯣꯏꯈꯤꯕꯗ ꯁꯤꯗ ꯏꯪꯕ ꯍꯧꯔꯅꯦꯕ ꯑꯗ ꯏꯪꯕ ꯍꯧꯕꯗꯒꯤꯗꯤ ꯁꯤꯀꯤꯝꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯇꯨꯔꯤꯁ ꯁꯤꯖꯟ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤꯀꯣ ꯑꯗꯨꯅ ꯀꯣꯏꯕ ꯂꯥꯛꯅꯤꯡꯕ ꯃꯤ ꯌꯥꯎ ꯇꯥꯔꯒꯁꯨ ꯅꯕꯦꯝꯕꯔ ꯐꯥꯔꯁ ꯋꯤꯛ ꯁꯦꯀꯦꯟ ꯋꯤꯛ ꯑꯗꯥꯏꯗ ꯂꯥꯛꯑꯗꯤ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯅꯨꯡꯉꯥꯏꯅꯤ ꯈꯔ ꯏꯪꯕ ꯍꯧꯔꯛꯑꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯐꯥꯎ ꯉꯔꯥꯡ 29, 30 ꯑꯗꯨꯃꯥꯏꯅ ꯁꯥꯏꯌꯦꯕꯀꯣ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯥ ꯇꯥꯔꯒꯗꯤ ꯁꯤꯂꯤꯒꯨꯔꯤꯗ ꯀꯌꯥꯝ ꯁꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯌꯥꯝ ꯁꯥꯔꯝꯃꯅꯤ ꯑꯗꯨꯅ ꯀꯣꯏꯕ ꯂꯥꯛꯅꯤꯡ ꯇꯥꯔꯒꯁꯨ ꯑꯣꯛꯇꯣꯕꯔ ꯁꯦꯀꯦꯟ ꯋꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯗꯤ ꯐꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯀꯩꯗꯧꯅꯤ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯒ ꯇꯨꯝꯕ ꯂꯩꯔꯅꯤꯀꯣ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯦꯕꯣꯠꯀ ꯀꯩꯅꯣꯒ ꯊꯣꯡꯕ ꯆꯥꯒꯦꯕꯀꯣ ꯉꯥꯔꯤꯒ ꯉꯧꯕ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯂꯥꯛꯏꯅꯤꯀꯣ ꯍꯤꯡꯒꯣꯜꯁꯦ ꯈꯨꯠꯁꯣꯡ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯦꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦꯀꯣ ꯌꯥꯝꯁꯨ ꯌꯥꯝꯃꯤꯗꯅꯀꯣ ꯖꯒꯥꯁꯦ ꯑꯗꯨꯅ ꯁꯦꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯕꯣꯠꯀ ꯊꯥꯔꯀꯥꯟꯗ ꯐꯖꯅ ꯄꯥꯜꯂꯛꯏꯁꯦꯀꯣ ꯍꯟꯗꯛꯀꯤ 2ꯔꯛ ꯁꯨꯔ ꯃꯥꯜꯂꯦ ꯆꯥꯕꯀꯣ ꯁꯦ ꯁꯨꯝ ꯂꯩꯔꯦ ꯅꯥꯄꯤꯁꯨ ꯃꯌꯥꯝ ꯁꯣꯡꯖꯜꯂꯦ ꯇꯧꯔꯤꯁꯦ ꯃꯥꯏꯔꯦꯟ ꯑꯃꯁꯨ ꯄꯥꯜꯂꯤ ꯁꯤꯗ ꯑꯃꯁꯨ ꯄꯥꯜꯂꯦ ꯑꯃꯁꯨ ꯃꯄꯥꯟ ꯁꯥꯠꯂꯤꯀꯣ ꯄꯥꯜꯂꯛꯈꯤꯗꯣꯔꯤ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯩꯅꯣꯅꯦꯕꯀꯣ ꯗꯁꯀꯨꯁꯇꯨꯅꯦꯕꯀꯣ ꯁꯤꯗꯤ ꯏꯁꯀꯨꯁ ꯍꯥꯏꯌꯦꯕꯀꯣ ꯗꯁꯀꯨꯁꯁꯨ ꯄꯥꯟꯕ ꯍꯧꯔꯦ ꯌꯦꯡꯒꯦꯔꯥ ꯁꯤ ꯂꯩꯔꯤꯗꯣ ꯗꯁꯀꯨꯁ ꯄꯥꯟꯕ ꯍꯧꯔꯦ ꯃꯆꯥ ꯃꯈꯜ ꯃꯌꯥꯝ ꯊꯥꯈꯤꯕꯅꯤꯀꯣ ꯑꯉꯧꯕꯁꯨ ꯊꯥꯕꯅꯦ ꯑꯁꯪꯕꯁꯨ ꯊꯥꯕꯅꯦ ꯑꯗꯨꯒ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯥꯟꯕꯗꯣ ꯑꯗꯨꯁꯨ ꯊꯥꯕꯅꯦꯕꯀꯣ ꯀꯔꯝꯕ ꯄꯥꯜꯂꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯀꯣ ꯅꯥꯄꯤꯁꯨ ꯃꯌꯥꯝ ꯁꯣꯡꯖꯜꯂꯦ ꯌꯦꯡꯉꯨ ꯍꯪꯒꯥꯝꯁꯨ ꯐꯩꯅꯥꯝ ꯆꯥꯎꯔꯛꯑꯦ ꯐꯩꯅꯥꯝꯁꯨ ꯆꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯋꯥꯏꯁꯨ ꯃꯔꯤ ꯐꯩꯅꯥꯝ ꯆꯠꯄ ꯍꯧꯔꯦꯀꯣ ꯃꯊꯛꯀꯤꯗꯀꯣ ꯀꯩꯅꯣꯗꯨꯅꯦ ꯍꯋꯥꯏ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤꯗꯨꯅꯦꯕꯀꯣ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯌꯦꯕꯀꯣ ꯌꯨꯁꯤꯕꯤ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯦꯀꯣ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯒ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯆꯈꯠꯂꯒ ꯍꯪꯒꯥꯝ ꯃꯨꯂꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯦ ꯍꯪꯒꯥꯝ ꯃꯨꯂꯥ ꯁꯤꯗ ꯑꯉꯧꯕꯗꯣ ꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯩꯁꯤꯅ ꯑꯉꯥꯡꯕꯗꯣ ꯍꯪꯒꯥꯝ ꯃꯨꯂꯥ ꯑꯉꯥꯡꯕꯗꯣ ꯁꯤꯗ ꯍꯧꯔꯦ ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯊꯥꯕ ꯅꯠꯇꯦꯀꯣ ꯈꯔ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯆꯥꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨ ꯁꯤꯈꯩꯅꯦ ꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡ ꯈꯔꯁꯨ ꯐꯨꯛꯀꯦ ꯁꯤꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯇꯠꯈ꯭ꯔꯦ ꯈꯨꯠꯆꯥꯎ ꯑꯃ ꯇꯧꯗ꯭ꯔꯣ ꯁꯤꯡꯁꯦ
ꯑꯃ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯉꯁꯤꯒꯤꯀꯣ ꯁꯦꯕꯣꯠꯁꯦ ꯁꯤꯗ ꯒꯤꯔꯨꯡ ꯂꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯔꯤꯅꯦ 이마ꯁꯨ ꯄꯤꯖꯔꯤꯅꯦ ꯑꯩꯅ 아직 안 찌르고 జిలేబీ చాడిని జిలేబీ ꯊꯕꯛ ꯑꯝꯇ ꯇꯧꯅꯤꯡꯗꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯄꯪꯋꯥꯗ ꯋꯥꯏ ꯊꯕꯛꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯇꯝꯁꯨ ꯂꯩꯐꯝ ꯈꯪꯗꯦ बहुत ज़्यादा एंग्शियस फील हो रहा है मुझे पता नहीं क्यों कोई आके मुझे कुछ बोलने से भी मुझे बहुत ज़्यादा इरिटेट हो रहा है इरिटेट अनोइंग कुछ होता है ना बट हर रोज़ तो नहीं होता है आई डोंट नो व्हाई एक दो दिन से मुझे बहुत ज़्यादा ऐसा हो रहा है तन खरा फानबाने इरुजथोरेको इरुजथोक लेरमिने हजिक अदुगा अइसे कइनोमा निंगसंगक हाइतारेको याम नोकनिंगबा निंगसंगेबको अइना नहान युम चलु हलकपदो अदुकांदने अइना अखोइ तयागी मचानुपिदो सिदा पोरेबको मा कोइबगी सिदा कोहेनगेने पोरेबको था अमा लेरमा हनगेबको अदुकांदने अइना ngasi sai mood off oina hadraniको अदु mood off ओइबगी सुम मखन खलगा लेंगाइ दुनिको निंगसंगक हाइतारे अदुकांदा मा लापकांदको मान एंगोंदा हंगबा हाइदि मादो लाबनिना खंगेदना सागी मिगैसिना कमाइना वरी सनगे कैदौगे से खंगेदनाको अदुगा अखोइनी हला काना अखोइ नुंदांग चाक चाबा कांदगा कमान एंगोंदा हंगेबको नेचो नंग साइड लेबा मिगैसिगा अदुम वरी से सानरे मोइनासो अतोपा मोरन ngange नंग सुम ngange अदुगा हाइदि मामोगनुनी अतोपा मोरन ngangnare अदो नंगजे वखन खनबा कांदने हाइदि अइना कइनोमा खननिंगपा कांदा नंग करी लोनदा खनगे एंगोंदको अदु कांददे आइसो खंगदे हाइदि कइनो हाइसिबो वखन खनबो कइ लोनदा खनदोइनो हाइना दुमाइन दुम हाइबको अदो हौजिक अइना सुम खनजलर कांदनेको हाइदि अइना ngसाइदि खलिबो वखन मयामसे खंगबा हाइदि इसागी लोनदा अमदा खनबो ओइरमदरेबको हिंदी दा ngata खनबो ओइरमेबा अदु इंग्लिश दासु खनबो ओइरलेरमेबको अदु अइना खलिनिको वखन हाइदि इंगोंदा हौजिदा खनजलकपदो अइना हाइदि याम तोइना ngangnaba लोन ओइरक्त्रबनिना अइना ngang तारगसु हाइदि डेली ओइना अइ युमदा लेमिनाखिबा मिगैना दुम हिंदी दुम ngangbा दुम हाइनाग्रबनिना वखन खनबा फावबा अदुगी लोनदा ओइना खनजलेनako अदुना इरुसु जथोगो लोइरे तुका चा लोलगा थउके चांगांग थंगनिंगेको अदुगा बोरा सिंजु चाबम चटनिंगे हौजिकांसेको साइदि चटनिंगे लेतबनिना इतोमना चाबसु हाउतेदना अदुनाको अदुना कइम कांदे कनो तौरुगे चा लोलगा थउके अदुगा हयेंगदो अखोइ इमा कइनो चादबा निमिट तायेबको तिलौ चनम अदगी सागा चादबा निमिट तायेबा अदुना हयेंग लाइगे निमिट ओइ तारगदि हयेंग हेकपा पोचे हयेंग चारोइबको अदुना हयेंग हिंजांगजु हेउगे अदुगा चमनेको सासुनिको हाइदि ngasi hatpa yendo ngasi chadeba hiyeng chaibako aduna nga su chamane ngasi hatarde hiyeng chaiba aduna hinjang su hiyeng gi otarde ngasi de heudoneba aduna ni aduna hiyeng gi magi hinjang su heuge duga nungdang gi su heuge aduna chalor thorasiko ꯑꯩꯗꯣ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯍꯦꯛꯄ ꯁꯨꯝ ꯂꯥꯛꯄꯅꯦꯕꯀꯣ ꯀꯩꯅꯣꯗꯣ ꯀꯩꯅꯣꯁꯦ ꯑꯈꯥꯕꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯍꯦꯛ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯝꯃꯤ ꯌꯦꯡꯉꯣ ꯀꯥꯏ ꯆꯠꯀꯦ ꯇꯨ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯜ ꯂꯩꯔꯝꯃꯦ ꯃꯥꯏꯔꯦꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯅꯤꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯊꯥꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯁꯤ ꯑꯃꯈꯛꯇꯪ ꯄꯥꯜ ꯂꯩꯔꯝꯃꯦ ꯃꯈꯥꯒꯤ ꯑꯣꯏꯅ ꯈꯨꯆꯥꯎ ꯑꯃ ꯌꯦꯡꯉꯣꯗꯣ ꯑꯗꯨꯅ ꯊꯥꯕꯨ ꯊꯥꯖꯤꯟꯈ꯭ꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯆꯥꯏ ꯅꯠꯇ꯭ꯔꯅꯤꯀꯣ ꯑꯗꯨꯒꯅꯦ ꯊꯥꯏꯅ
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯁꯨꯏꯌꯦꯕꯀꯣ ꯀꯥꯡꯁꯦ ꯌꯥꯝ ꯆꯤꯛ ꯑꯩꯈꯣꯏ ꯃꯥ ꯍꯤꯡꯒꯣꯜ ꯌꯥꯝ ꯁꯨꯏꯌꯦꯕ ꯑꯗꯨꯅ ꯍꯤꯡꯒꯣꯜ ꯌꯥꯝ ꯁꯨꯕꯗꯨꯗ ꯃꯥꯁꯦ ꯍꯤꯡꯒꯣꯜꯗ ꯍꯤꯟꯖꯥꯡ ꯍꯦꯛ ꯆꯠꯈ꯭ꯔꯒꯅꯤ ꯈꯪꯕ꯭ꯔꯥ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇꯅꯤꯀꯣ ꯅꯪ ꯆꯥꯛ ꯈꯛꯇ ꯊꯣꯡꯕꯤꯔꯝꯒꯦꯔꯥꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯦꯛꯅ ꯆꯠꯈ ꯇꯥꯔꯗꯤ ꯍꯤꯟꯖꯥꯡꯗꯣ ꯍꯦꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯥ ꯀꯩꯗꯧ ꯂꯩꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯩꯅ ꯊꯥꯕ ꯀꯥꯟꯗꯗꯤ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯄꯁꯦꯀꯣ ꯆꯠꯄ ꯀꯥꯟꯁꯤꯗ ꯂꯩꯗꯅ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯣ ꯍꯦꯛ ꯇꯥꯔꯒꯁꯨ ꯅꯥꯄꯤꯒꯨꯝꯕ ꯍꯦꯛꯇ ꯁꯣꯡꯉꯝꯃꯤꯗꯅꯀꯣ ꯑꯗꯨ ꯅꯥꯄꯤ ꯁꯣꯡꯉꯝꯕꯅꯤꯅ ꯅꯥꯄꯤ ꯐꯣꯏꯔꯒ ꯍꯦꯛꯇ ꯂꯩꯊꯣꯛꯑꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯏꯁꯥꯗ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯈꯪꯉꯛꯄꯗꯣꯀꯣ ꯑꯗꯨꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯥꯄꯤ ꯐꯣꯏꯔ ꯂꯩꯇꯥꯔꯒꯁꯨ ꯆꯥꯛ ꯈꯛꯇ ꯊꯣꯡꯕꯤꯔꯝꯒꯦꯔꯥ ꯍꯥꯏꯅꯕ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯥꯏꯔꯦꯟ ꯑꯃ ꯍꯦꯛꯑꯦ ꯑꯗꯨꯒ ꯑꯇꯩ ꯀꯩ ꯍꯦꯛꯄ ꯌꯥꯒꯦ ꯌꯦꯡꯉꯨꯁꯤꯀꯣ ꯏꯃꯥꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯍꯪꯒꯥꯝ ꯆꯥꯔꯣꯏꯕꯀꯣ ꯃꯥꯗꯤ ꯍꯪꯒꯥꯝ ꯆꯥꯅꯤꯡꯗꯦꯌꯦ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯈꯔ ꯍꯦꯛꯀꯦ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯀꯦ ꯍꯪꯒꯥꯝꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯍꯨꯜꯂꯤꯁꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯑꯃꯨꯛ ꯍꯨꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯁꯤ ꯆꯥꯕ ꯂꯣꯏꯊꯣꯛꯈ꯭ꯔꯅꯦꯕ ꯃꯀꯥꯁꯨ ꯇꯥꯔꯦ ꯌꯦꯡꯉꯨ ꯁꯤꯗꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯕꯖꯥꯔꯗꯒꯤ ꯆꯠꯂꯒ ꯂꯩꯔꯨ ꯇꯥꯔꯗꯤꯅꯦ ꯍꯪꯒꯥꯝꯁꯦ ꯃꯄꯨꯟꯗꯅꯤꯀꯣ ꯂꯨꯄꯥ 40 ꯅꯠꯇ꯭ꯔꯒ 50 ꯄꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯇꯥꯡꯁꯨ ꯇꯥꯡꯉꯤ ꯀꯩꯗꯧꯔꯅꯤ ꯏꯁꯥꯒꯤ ꯂꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯏꯁꯥꯅ ꯊꯥꯔꯒ ꯏꯁꯥꯅ ꯑꯗꯨꯝ ꯆꯥꯖꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯦꯜꯊꯀꯤꯁꯨ ꯐꯩꯗꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯔ ꯆꯥꯖꯔꯗꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯆꯥꯖꯕꯁꯤꯅ ꯐꯩꯀꯣ ꯀꯥꯡꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯀꯥꯡꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯐꯦꯃꯤꯂꯤꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯏꯄꯥꯝꯒꯤꯗꯣ ꯍꯪꯒꯥꯝꯁꯦ ꯊꯣꯡꯕ ꯀꯥꯟꯗꯀꯣ ꯏꯌꯥꯡꯁꯦ ꯆꯟꯕꯣꯏ ꯁꯨꯃꯥꯏꯅ ꯅꯝꯁꯜꯂꯒ ꯊꯣꯡꯕꯗꯣ ꯍꯥꯏꯗꯤ ꯆꯝꯅꯕꯨ ꯊꯣꯡ ꯇꯥꯔꯒꯁꯨ ꯊꯥꯎ ꯉꯧꯔ ꯊꯣꯡ ꯇꯥꯔꯒꯁꯨ ꯑꯗꯨꯅꯀꯣ ꯑꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯇꯣꯝꯇ ꯆꯥꯕꯅꯤꯅ ꯌꯥꯝꯅ ꯀꯩꯁꯨ ꯆꯥꯕ ꯌꯥꯗꯦꯀꯣ ꯁꯤꯗꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯍꯦꯛꯂꯦꯀꯣ ꯍꯪꯒꯥꯝꯁꯤꯁꯨ ꯑꯩ ꯍꯌꯦꯡ ꯆꯥꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯀꯩꯅꯣꯒꯨꯝꯕ ꯆꯥꯗꯕ ꯀꯥꯟꯗꯣ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯗꯕ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯇꯝꯗꯅꯦꯀꯣ ꯃꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯃꯥ ꯊꯣꯡꯕ ꯏꯟꯖꯥꯡꯗꯣ ꯆꯥꯔꯁꯨ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯕ ꯍꯩꯅꯗꯕ ꯑꯗꯨꯒꯤ ꯑꯩ ꯆꯥꯗꯦꯕꯀꯣ ꯀꯩꯝꯇ ꯌꯥꯎꯗꯕꯗꯣ ꯍꯥꯎꯇꯦꯅꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯆꯥꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯑꯃꯃꯝ ꯊꯣꯡꯉ ꯆꯥꯅꯩꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯁꯤꯖꯟꯒꯤ ꯀꯩꯅꯣꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯥꯡꯁꯤꯕꯨ ꯌꯥꯛꯀꯗꯕꯅ ꯂꯣꯏꯔꯦ ꯄꯣꯠꯁꯦ ꯍꯦꯛꯄ ꯆꯠꯂꯨꯕꯒꯤ ꯑꯗꯨ ꯁꯤꯁꯦ ꯂꯣꯏꯔꯀꯥꯟꯗꯅꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯊꯥꯔꯛꯈꯤꯅꯤꯗꯅꯀꯣ ꯍꯪꯒꯥꯝꯒꯨꯝꯕ ꯊꯥꯔꯛꯄꯗꯣ ꯑꯗꯨꯀꯥꯟꯗꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤꯀꯣ ꯍꯪꯒꯥꯝꯁꯦ ꯏꯪꯕ ꯍꯧꯔꯛꯑꯅꯤꯗꯅ ꯑꯗꯒꯤ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛ ꯑꯩꯈꯣꯏ ꯃꯥ ꯆꯥꯅꯤꯌꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯔꯦꯟꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤꯀꯣ ꯃꯥꯏꯔꯦꯟ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯩꯅ ꯆꯥꯔꯤꯁꯦ ꯃꯥꯏꯔꯦꯟꯁꯨ ꯃꯌꯥꯝ ꯆꯥꯔꯦ ꯃꯥꯏꯔꯦꯟ ꯃꯇꯣꯟꯁꯨ ꯃꯌꯥꯝ ꯆꯥꯔꯦ ꯑꯩꯅ ꯐꯅꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯍꯟꯗꯛꯇꯤꯀꯣ ꯑꯗꯨꯒ ꯅꯥꯄꯤ ꯁꯣꯡꯕꯒꯤ ꯀꯩꯅꯣ ꯅꯥꯄꯤ ꯐꯥꯟꯕ ꯉꯝꯗꯕꯗꯣ ꯑꯗꯨꯏꯅꯦꯕꯀꯣ ꯑꯗ ꯃꯤ ꯀꯧꯔꯒ ꯑꯃꯨꯛ ꯐꯥꯜꯂꯝ ꯇꯥꯔꯁꯨ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯄꯤꯗꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯕ ꯃꯤ ꯀꯧꯕꯗꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟꯁꯤꯅ ꯍꯌꯦꯡ ꯏꯃꯥ ꯆꯥꯔꯗꯣ ꯑꯣꯏꯔꯝꯅꯤꯀꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯔꯦꯟꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯤꯕ ꯅꯠꯇ꯭ꯔꯤꯀꯣ ꯅꯧꯔꯤꯀꯣ ꯁꯤꯁꯦ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨꯅꯦꯕ ꯁ꯭ꯋꯥꯏꯃꯨꯛꯀ ꯆꯥꯎꯕꯗꯨꯅꯦꯕꯀꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤꯀꯣ ꯊꯥꯎꯑꯣꯅ ꯃꯥꯏꯔꯦꯟꯁꯤꯅꯅꯦꯀꯣ ꯁꯤꯗ ꯐꯥꯔꯁꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯅ ꯑꯗꯨꯝ ꯁꯥꯛꯀ ꯑꯗꯨꯝ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯈꯥꯕꯁꯤꯅ ꯁꯤꯗ ꯕꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯑꯩꯅ ꯊꯣꯡꯈꯤꯕ ꯀꯩꯅꯣꯗꯣ ꯁꯦꯕꯣꯠꯇꯣ ꯁꯦꯕꯣꯠꯇꯨꯅ ꯁꯤꯗ ꯒꯦꯔꯨꯡꯂꯥ ꯍꯥꯏꯌꯦꯕꯀꯣ ꯒꯦꯔꯨꯡꯂꯥ ꯃꯃꯤꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯈꯥꯃꯦꯟꯗꯣ ꯁꯤꯒ ꯍꯦꯛꯂꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯌꯦꯡꯒꯤ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯐ꯭ꯔꯤꯖꯇ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯃꯆꯨꯁꯦ ꯑꯃ ꯇꯣꯡꯉꯥꯜꯂꯤꯗꯅ ꯑꯁꯪꯕ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯌꯥꯅꯔꯒ ꯑꯗꯨꯝ ꯊꯣꯡꯉ ꯌꯥꯔꯅꯤꯀꯣ ꯏꯃꯥꯒꯤ ꯍꯌꯦꯡꯒꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯁꯨꯀꯣ ꯑꯗꯨꯅ ꯃꯣꯔꯣꯛ ꯍꯧꯖꯤꯛꯀꯥꯟ ꯃꯣꯔꯣꯛ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯈꯛꯇꯪ ꯍꯦꯛꯂꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯣꯔꯣꯛꯁꯨ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯛꯇ꯭ꯔꯦ
ꯊꯥ ꯑꯃ ꯂꯩꯔꯛꯑꯗꯤ ꯀꯩꯅꯣꯁꯨ ꯆꯥꯕ ꯌꯥꯔꯛꯑꯅꯤꯀꯣ hawai kaiноdo senrang maru manbi hawai to sidadi gyusi haibako aduna adusu chaba yarani aduga yarak taragadi hinjang napi ma'am chaninga leirani ko aduna ma'am sum leiraga sum chabado kaino toidena paisa su tingi kadawni adi isa ki lam leija tar su natradi haujikan su kainoda haidi bucket gumba hapaga bora gumba hapaga dum thar sum yabani ko mi yam thanebako aduga akoiramda kaino tobodo Pisalon sa doroga paisa tani na sa di main tanabam su kya leita bani nami kasi sa hingon yam ko ebo ko dugo hingon pochai gumba hadi bazar du gumba pura yon ba du gumba sumam tong ne dun ne adun haiji yum sum lem le ka doni na trane aduna isa ki chaja na bi san thajar su yai na ko aduga ai di sumain tha ba ji ai di yam pa me ko mi nung la khola kanda ai di atho kai su nangi na trane leitre hai tar su bazar su la pe duna hayeng mi khangau dana mi la hinjang thong ne leiti hai di isa ingo na leiri san chang hikser yai dana ko aduna ai ngon da di sumaina gardening to ba pochai kuma tha ba de ngon di am nungai ba ko anna ne duga mathang ge video da ai karai chat ke du mu yang halake ko ai kang ji bi haka cham na loe kang su mam le ba ko dunai hayeng ayu mu chang bu tal la ba hingon da ko na pi phan da bani na yam songe anna ne aduna ngasi ke oina di kana tawrase ai nungdang yo boki video na ma roi kaino dai chakcha roi hojikta megi su cha dangari cha sung thaure aduga ima chakcha ni duga tumrani hangam su kaino toraga hentak leba ko hentak tha ga hayeng thong ga cha ge duga kaino nga su leitre ba ko to nga ya su leitre ngari su loire kitang ka nga sa le ko aduna yum da su ngari ka nga khara tharon hai gi ni ko adu tharani duga kaino tawge mai kaino jani dana ko mathang gi kaino da mathang ai krai dum jani ko mathang gi video de ngalage duga halak pakan da dukan da ne ko imani bi ne ngona thukpa do khangina noodles to adu ki noodles ki kaino recipe kaino tawro haibane ko ulo haibane adu ki mathang gi dai thukpa kamane semgi dum yang halake ko aduna video se ngasi gi swai da loisalase ai nungdang su kaimta yenghaningai su leitre kaino dai chakcha raga tumrani na rane aduna yamna boring oi buni michu oi ko ngasi se ko ai nange wari ma param bane adu su wari su loithokre du ka ai kana su tawde anoba lak kak posu amazon de gi roktre du ka suti su leire ka dawni class su tawdna trane boring jan kui aduna mathangi video da thingna si ko ai krai chat ke ngase aduna si ko ni disa de la sala si ko bye bye